ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤ ꯌꯦꯡꯉꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗ ꯏꯃꯥ ꯇꯣ ꯑꯩ ꯊꯥꯡꯖꯤꯡ ꯍꯥꯞꯄꯒꯦꯅ ꯑꯩ ꯊꯥꯡꯖꯤꯡꯁꯦ ꯍꯥꯡꯉꯦ ꯆꯝꯐꯨꯠ ꯂꯩꯔꯦ ꯃꯥꯒꯤ ꯆꯝꯐꯨꯠꯁꯤ ꯂꯩꯔꯦ ꯆꯝꯐꯨꯠꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯁꯤꯅꯤ ꯊꯣꯡꯉ ꯆꯥꯕ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯀꯝꯗꯧꯕꯤꯔꯤꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯌꯨꯛꯇꯒꯤ ꯍꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯔꯛꯄ ꯆꯋꯥꯏ ꯌꯦꯟꯗꯦꯝ ꯈꯔ ꯂꯩꯔꯤꯌꯦ ꯑꯗꯨꯗꯣ ꯏꯔꯣꯟ ꯊꯣꯛꯑꯒ ꯆꯥꯒꯦꯅ ꯁꯦꯝ ꯁꯥꯔꯝꯃꯤꯅꯦ ꯊꯥꯡꯖꯤꯡꯁꯤꯁꯨ ꯍꯥꯞꯀꯦꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯃꯈꯥ ꯑꯗ ꯏꯃꯥꯁꯨ ꯕ꯭ꯂꯣꯛꯀꯗꯣ ꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤ ꯌꯦꯡꯉꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗ ꯏꯃꯥꯇꯣ ꯑꯩ ꯊꯥꯡꯖꯤꯡ ꯍꯥꯞꯄꯒꯦꯅ ꯑꯩ ꯊꯥꯡꯖꯤꯡꯁꯦ ꯍꯥꯡꯉꯦ ꯑꯗꯨꯝ ꯌꯥꯔꯦ ꯃꯔꯨ ꯌꯥꯔꯦ ꯆꯥꯎꯋꯦ ꯑꯗꯨꯝ ꯁꯤ ꯍꯥꯞꯄꯒ ꯆꯥꯖꯔꯒꯦ ꯏꯃꯥꯅ ꯄꯤꯕꯤꯔꯛꯄ ꯃꯆꯥꯒꯤꯗꯃꯛꯇ ꯄꯥꯝꯖꯕꯗꯣ ꯈꯪꯕꯅꯤꯅ ꯃꯁꯥꯅ ꯈꯪꯅ ꯂꯣꯏ ꯍꯥꯞꯄꯛꯑꯦ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯗꯤ ꯆꯥꯖꯔꯣꯏꯒꯤꯅꯤ ꯌꯥꯝ ꯆꯥꯊꯣꯛꯄꯁꯦ ꯄꯥꯝꯃꯨꯖꯔꯦ ꯌꯨꯝꯒꯤꯅꯤ ꯍꯣꯏ ꯃꯌꯥꯝ ꯆꯋꯥꯏꯅꯦ ꯌꯦꯟꯗꯦꯝꯅꯦ ꯊꯥꯡꯖꯤꯡꯅꯦ ꯏꯃꯥꯒ ꯌꯦꯟꯗꯦꯝꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯦ ꯂꯣꯏ ꯇꯣꯠꯁꯟꯅꯔꯦ ꯑꯗꯒꯤ ꯍꯋꯥꯏꯖꯥꯔꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄ ꯃꯇꯝꯗ ꯆꯥꯕ ꯍꯧꯔꯦ ꯃꯥ ꯉꯥꯏ ꯉꯝꯗꯔꯦꯅ ꯍꯥꯎꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯏꯔꯣꯟꯕꯁꯦ ꯆꯥꯔꯒ ꯑꯩꯁꯨ ꯆꯥꯕ ꯍꯧꯔꯒꯦ ꯌꯨꯝꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯀꯔꯤ ꯍꯥꯎꯇꯅꯤꯒꯦꯗ ꯏꯟꯖꯥꯡ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ hào ra hào ra thật là sao kìa đi xin chả nào càng một cái rồi chăn bị ra đấy sao là cần đây mình ra đi thằng nhìn vậy matam loisalle habani mana da happy ra inyo chakkhom amtang charage kai camera paibi na mi sangre kana namgre ai thanda paijare mayam tu chengba chakko mama charage imana babana thabirakpa indem chawai maroi mapang suna hape chajare khơi lộc tharo na thôi để kayo sila tuwal pa kayo ang sasalay pa nila mahawat hindi mo lang yung tamsa sao ai dùng cái xa đi mana pinakupin niya ila sa akin sinang kalisa mayam makatana Imana pirapa phisi ilaga ayuki mathel se chaba loisanjare aduga khoi si manakta Basan Square Mall laye bako adugi manakta Haldiram ki shop laye aduda lay pot chai khara ayuki breakfast ki evening ki laitaba pot chai awat pa khara laibagi laiba lambane mayam yam phajana thamme phajana yam set tawraga laye haidi moi Diwali oibagi ko yam phajana lay tare mahaudu kaure bujia siguma sidi aduduna amara aina paiketuna amara masala je karam check to osina sapting ting baduni ne ade sina kanu ata dal yabudo mugda Kashmiri mixture sidi saba ko pataw dam ne ba adu ju Kashmiri oibra Lao sida abema mayam adum somna kanda kanna khoi leinaba yengi de chanu pi se
ꯃꯣꯏ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕ ꯂꯩꯕꯨꯕꯗ ꯃꯥꯁꯨ ꯂꯩꯉꯝꯗ ꯌꯥꯎꯁꯟꯕꯅꯦꯅ ꯆꯪꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯣ ꯅꯨꯃꯤꯠ ꯗꯤꯋꯥꯂꯤꯒꯤ ꯐꯖꯅ ꯌꯣꯜꯂꯦ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯝꯕ ꯐ꯭ꯔꯤꯖꯔꯗꯒ ꯂꯩꯕ ꯄꯣꯠꯉꯩꯁꯦ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯦ ꯑꯗꯣ ꯇꯥꯃꯣꯆꯥꯒꯤꯁꯨ ꯂꯩꯔꯝꯕꯅꯦ ꯃꯣꯏ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯈꯔ ꯄꯨꯅꯕꯅꯀꯣ ꯁꯤꯁꯤꯔꯥ 4 piece ꯅꯦ ꯁꯤꯁꯨ ꯌꯦꯡꯉꯁꯦ ꯑꯅꯤꯗꯣ ꯀꯌꯥꯅꯣ ꯀꯌꯥ ꯃꯃꯝꯗ ꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯦꯅ ꯃꯤꯒꯤ ꯁꯥꯟꯅꯕꯗꯨꯕꯨ ꯗꯣꯟ ꯄ꯭ꯂꯦ ꯗꯣꯟ ꯇꯧ ꯌꯥꯎꯔꯣ ꯑꯁꯤ ꯄꯥꯏꯕꯤꯌꯨ खरा पाय अदु पाय ꯂꯩ अदु पाय ꯂꯩ नंसु क्यू तौरो स्टैंड तौरगा क्यू तौ नंसु स्टैंड तौरो क्यू तौरो लॉस्ट लेपो बाबाई मनिंग लेपो ना सोमदा ला पेमेंट तौनबगी अमुक कनो तौरे लेपा हौरे अदा इचानपी जे कोई चेन सानाय अइना सुम पोचै जे पाहलगा लेफन बनेबको माई तौरगा कोई हल्लाए दो ngasi se akoi kuirebako handati yen thongba chadabasi naruba kholuba kanu tawdana ado hard chicken oin leire hard chicken si ju yam phajana thonga charge na phajana kanu tawre semba su loisanjare tamochana sembane hane skin ga yawbasi pakna phangde bako ado handakti mo yawramme diwali gi oibeira khangde bako ado mayam aina thongdoi se yingminarse khangsu sare thongbodu mayam matham yingminarse hard chicken se am hawbani ko mayam phajana thongade 이거네. अदो सिगी खांग से खरा पिक पर कनम तवेबको ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯀꯣꯟꯅꯒꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦꯕꯀꯣ ꯁꯤ ꯈꯥꯡꯁꯦ ꯊꯣꯡꯉꯤꯁꯦ ꯑꯩꯅ ꯑꯗꯣ ꯑꯩ ꯁꯤ ꯈꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯩ ꯁꯥꯁꯦ ꯌꯦꯟꯁꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯄꯤꯛ ꯊꯟꯗꯣꯛꯈꯤꯕꯗꯒꯤ ꯑꯩꯅ ꯀꯩꯅꯣꯗ ꯈꯥꯡ ꯑꯃꯗ ꯑꯃꯨꯛ ꯁꯤꯡꯗꯣꯛꯅꯕꯅ ꯑꯩꯁꯦ ꯁꯤ ꯉꯧꯕ ꯂꯣꯏꯔꯒ ꯈꯥꯡ ꯑꯃꯗ ꯁꯤꯡꯗꯣꯛꯀꯦꯅ ꯑꯃꯨꯛ ꯑꯩꯁꯦ ꯁꯤꯡꯗꯣꯛꯑꯝꯕꯅꯦꯕꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯊꯥꯎ ꯉꯧꯕꯅꯤꯅ ꯊꯥꯎ ꯉꯧꯔꯤꯉꯩ ꯃꯔꯛꯀꯤ ꯁꯨꯃꯥꯏꯅ ꯃꯁꯥꯒ ꯊꯥꯎꯁꯤꯒ ꯌꯦꯟꯁꯤꯒ ꯆꯨꯁꯟꯅꯅꯕꯅꯦꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯧꯖꯔꯦꯕꯀꯣ ꯑꯩꯁꯦ ꯁꯤꯗꯩꯁꯤꯗ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯊꯈꯤꯕꯒꯤ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯁꯤꯟꯇꯣꯛꯑꯦ ꯑꯗꯨꯒ ꯈꯔ ꯀꯨꯏꯅ ꯉꯧꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯀꯪꯅ ꯁꯨꯃꯥꯏꯅ ꯆꯥꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯥꯒꯦꯅ ꯑꯩ ꯉꯧꯕ ꯂꯣꯏꯁꯜꯂꯛꯑꯦ ꯈꯥꯡꯁꯦ ꯁꯤꯅ ꯈꯔ ꯆꯥꯎꯋꯦ ꯃꯔꯥꯡ ꯀꯥꯏ ꯑꯣꯠꯄ ꯈꯣꯠꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯁꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯥꯞꯊꯔꯒꯦ ꯂꯣꯏꯔꯦ ꯇꯥꯃꯣꯆꯥꯅ ꯍꯥꯞꯊꯅꯕꯅ ꯇꯧꯕ ꯍꯧꯔꯦ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯛ ꯏꯁꯤꯡ ꯊꯤꯕ ꯍꯧꯔꯦ ꯏꯆꯥꯅꯨꯄꯤꯁꯨ ꯆꯥꯛ ꯂꯥꯝꯃꯦꯅ ꯉꯪꯉꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯆꯥꯗꯕꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯧꯔ ꯆꯥꯔꯁꯦꯅ ꯉꯧꯔꯦ ꯑꯗꯨꯒ ꯑꯇꯥꯎꯕ ꯈꯔ ꯑꯃ ꯊꯝꯃꯦ ꯑꯗꯨꯒ ꯆꯝꯐꯨꯠꯀꯅꯤ ꯆꯥꯗꯣꯏꯁꯦ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠꯀ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯑꯝꯇꯪ ꯆꯥꯕꯤꯌꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯍꯥꯔꯠ ꯆꯤꯛꯀꯟꯁꯦ खर कुछ फजन गौद्रदी महौदो मैम सुमायना लोइसल्ले नुमिदांगीसे अदो सिगी कनोसिदा हापगा यामबनिनको येनजी यामेबा अखोय हुंगी ओइनदी नुंगालगासु चानबई खर थमम्मे हौजिकी ओइना सिदा माइना खर हापतोरए
ꯑꯗꯣ ꯃꯌꯥꯝ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯨꯃꯥꯏꯅ ꯉꯧꯔ ꯆꯥꯕꯁꯤꯁꯨ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯌꯦꯟ ꯑꯣꯏꯅ ꯉꯧꯖꯔꯦ ꯑꯩꯈꯣꯏ ꯊꯣꯡꯗ꯭ꯔꯦ ꯊꯣꯡꯉꯒ ꯃꯍꯤꯒ ꯍꯥꯞꯄꯗꯣ ꯑꯗꯨ ꯆꯥꯅꯤꯡꯗꯦꯕ ꯍꯟꯗꯛꯇꯤ ꯁꯨꯃꯥꯏꯅ ꯀꯪꯅ ꯉꯧꯔꯒ ꯆꯥꯕꯁꯦ ꯆꯥꯅꯤꯡꯉꯦꯅ ꯁꯨꯃꯥꯏꯅ ꯁꯦꯝꯖꯔꯦ ꯑꯇꯥꯎꯕ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯉꯧꯕꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣই ꯆꯝꯐꯨꯠ ꯁꯤꯗ ꯆꯝꯐꯨꯠ ꯂꯩꯔꯦ ꯆꯝꯐꯨꯠꯁꯤꯃ ꯇꯣꯠꯂꯒ ꯁꯤ ꯑꯉꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯦ ꯇꯥꯃꯣ ꯉꯁꯥꯏ ꯃꯣꯔꯣꯛ ꯃꯦꯠꯄ ꯂꯩꯔꯦ ꯑꯗꯨꯗꯤ ꯉꯝꯃꯣꯏꯌꯦ ꯕꯦꯝꯃ ꯑꯝꯇ ꯂꯥꯛꯑꯣ ꯕꯕꯥ ꯐꯝꯃꯝꯂꯦ ꯍꯧꯔꯁꯦ ꯃꯔꯨꯝ ꯇꯥꯕ꯭ꯔꯥ ꯇꯥꯗꯦ ꯌꯥꯏ ꯍꯥꯞꯊꯕ ꯍꯧꯔꯣ ꯏꯆꯥꯅꯨꯄꯤ ꯆꯥꯅꯤꯡꯗꯅ ꯖꯦꯂꯤꯅ ꯃꯥꯗꯤ ꯁ꯭ꯀꯤꯟꯁꯦ ꯆꯥꯅꯤꯡꯕꯒꯤ ꯖꯦꯂꯤꯅ ꯊꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯤꯃ ꯄꯥꯏꯔꯣ ꯁꯤ ꯖꯦꯂꯤ ꯁ꯭ꯀꯤꯟ ꯃꯃꯤ ꯅꯪꯒꯤ ꯍꯥꯞꯄꯤꯔꯒꯦ ꯍꯥꯞꯊꯔꯣ ꯄꯥꯏꯔꯣ ꯆꯥꯕꯁꯦ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯉꯧꯔ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ ꯌꯥꯔꯦ ꯈꯨꯌꯥꯝ ꯑꯃ ꯇꯧ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯁꯨ ꯃꯍꯤꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦꯕꯨ ꯃꯍꯤꯁꯨ ꯆꯝꯐꯨꯠ ꯂꯩꯔꯦ ꯁꯤꯒꯤꯁꯨ ꯃꯍꯥꯎ ꯇꯣꯡꯉꯥꯜꯂꯦ ꯍꯧꯔꯣ ꯍꯧꯔꯒꯦ ꯑꯩꯗꯤ ꯇꯤꯟꯒ ꯌꯣꯜꯂ ꯄꯣꯜꯂꯤ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯃꯅꯝꯗꯤ ꯉꯁꯥꯏ ꯇꯥꯔ ꯆꯥꯛ ꯂꯥꯝꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯦ ꯈꯔꯁꯨ ꯅꯥꯔꯨꯔꯦꯕꯀꯣ ꯑꯩꯅ ꯊꯣꯡꯉ ꯆꯥꯅꯤꯡꯗꯕꯗꯣ ꯉꯧꯔꯒ ꯆꯥꯅꯤꯡꯕꯗꯣ ꯍꯜꯂꯛꯇ ꯆꯥꯔꯣꯏ 우물가 하루요 너야 하고 말래 하라 짜로 ꯆꯝꯐꯨꯠ ꯂꯩꯔꯦ ꯃꯥꯏ ꯆꯝꯐꯨꯠꯁꯤ ꯂꯩꯔꯦ ꯆꯝꯐꯨꯠꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯁꯤꯅꯤ ꯊꯣꯡꯉ ꯆꯥꯕ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯃꯍꯤ ꯌꯥꯎꯔꯒꯁꯦ ꯆꯥꯅꯤꯡꯉꯤ ꯆꯥꯔꯒꯦꯀꯣ ꯆꯥ ꯍꯥꯎꯕ꯭ꯔꯥ 와 언니 이 하트 같은 거 진짜 ꯍꯥꯔꯠ ꯆꯤꯛꯀꯟ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ 근데 여러분도 ꯁꯤꯅ ꯃꯣꯏ ꯍꯥꯔꯠ ꯆꯤꯛꯀꯟꯁꯨ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯤꯌꯦ ꯃꯈꯜ ꯚꯦꯔꯥꯏꯇꯤꯁꯦ ꯑꯃꯅ ꯃꯁꯥ ꯌꯥꯝ ꯄꯥꯕ ꯌꯥꯝ ꯀꯟꯕ ꯑꯃ ꯂꯩꯔꯤꯌꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯟꯃꯟꯗꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯤꯅ ꯑꯃꯨꯛ ꯃꯁꯥ ꯈꯔ ꯆꯥꯎꯕ ꯌꯦꯟꯁꯦ ꯑꯆꯧꯕ ꯑꯣꯏꯕꯗꯣ ꯑꯗꯣ ꯁꯤꯅ ꯍꯥꯔꯠ ꯑꯣꯏꯖꯔꯁꯨ ꯌꯦꯟꯁꯦ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯗꯦꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯁ꯭ꯀꯤꯟꯁꯨ ꯌꯥꯎꯔꯦ ꯃꯥꯏ ꯉꯧꯔ ꯆꯥꯅꯤꯡꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕ ꯊꯣꯡꯉ ꯁꯨꯝ ꯆꯥꯔꯦ ꯃꯍꯤꯗꯣ ꯁꯨꯝ ꯈꯪꯂꯦꯅꯀꯣ ꯍꯟꯗꯛꯇꯤ ꯐꯦꯚꯣꯔꯥꯏꯠꯅꯤꯍꯦ ꯍꯥꯔꯠ ꯆꯤꯛꯀꯟꯁꯨ ꯑꯣꯏꯔꯦ ꯍꯥ ꯁ꯭ꯀꯤꯟꯒ ꯌꯥꯎꯔꯝꯕꯗꯣ ꯆꯥ ꯃꯌꯥꯝ ꯌꯥꯝ ꯁꯥꯡꯅꯗꯤ ꯅꯝꯃꯔꯣꯏꯒꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯤꯅ ꯍꯥꯎꯋꯦ ꯂꯣꯏꯁꯤꯟꯖꯔꯦ